Hello ma'am, ngasi su RR Prajen na yamna nungairaba movie ama puduna lakle. Hairiba movie asigi mamingna Hatching. Film asi 2022 da puthokiba horror amadi drama da based tawba movie amani. Aduga mayamda karigumba amta hajaramge. Boy hairiba 2019 gi romance movie asibu kanagumbana tabi dingba tarabadi film asigi explanation gi link adu aina description da hapcharamge. Mayamna su description da yauriba link asida changbiduna nungairaba film asigi wari busu tabiramu. Adudi mayam matam mangan dabida Hatching hairiba movie asigi asengba wari romdoina mai onselasi. Film sigi hoba sinda Tinja kobo nupi mana gymnastic ki exercise ama sanaduna leibadu aikhoido halai matang asida Tinja ki mamana Tinja ki matungda changchalaktuna Tinja aduda tigidigi hotuna lagnarami aduga Tinja ki mama aduna block ama sunamami masigi matungda Tinja nasu Tinja ki mapa adugi matungda lona changaktuna tigidigi hotuna mapa adudasu lagnarami matang asida aikhoina khangi madudi Tinja ki family asi happy family amani haibani duga Tinja ki mama na hojik makhoi ki family ki oiba blog amasu namlibani asigi matungda Tinja ki mama na namamba blog adu hojik loisan khirami airiba tanja asida makhoi ki yumgi thongnau ki maikaidagi karigumba makholama tara ami Tinja na chattuna check toruba matamdadi thongnau adugi mapanda kwak ama leramba du Tinja na urami Tinja na thongnau adu hangto uba matamdadi kwak aduna yum adugi manungda paisalaktuna yum adugi manungda leiriba liknina saba fajaraba decoration mayam adu loina thugaira ami matang asida Tinja ki mapa amadi maki mokwa makhoi anina kwak asibu phanaba yamna kan honarami somdana kan amaromdana Tinja ki mama aduna makhoi gi likli gi oiba decoration mayam adu kaidana ba haiduna yamna kan senajaduna leirami adubu kwak aduna yum adugi mathak thangba sarukta theliba likli gi oiba fajaraba design adu loina thugaiduna floor da thadara ami masigi matungda kwak adu makhada paitharaktuna tongduna leirami matang asida Tinja na phi ama puthoraktuna kwak aduda langchalaga kwak adubu upsanduna pharami masida Tinja na kwak asi mapanda thadokhrasira haina mamada hangami masida Tinja ki mama aduna Tinja dagi kwak adu lauraga kwak adugi mangak adu laithatuna Tinja ki mama maktada hatomi Tinja ki mama na asumna karigidamak tawribuno haibagi maramdi makhogi yumgi manungda leiba decoration mayam adu uchek asina maram oiraga loina thugaibagini matang asida Tinja di mama na sumna tawbasi uba matamda angakpa amadi akiba phoromi adudagi Tinja ki mama aduna siraba kwak adubu Tinja da dustbin da langthoso haina hairami Tinja su siraba kwak adu puthoraktuna dustbin da thadaramlaga mahak ka manungda mukchang ami airiba matam asida aikhoina karigumba makhangba ngami madudi Tinja na dustbin manungda thadaramliba kwak asi hojik phawba sidari haibani mathangi numita Tinja gi yumlona bada leiba Rita kobo nupi amana mahaki hui amaga sanaduna leiba du Tinja na leptuna yengaga leirami asumna Rita na mahaki hui aduga nungsina sanaba du uba matamda Tinja adusu Rita gi hui adubu pamba pamlami asumna Tinja na hui adu pamningbagi moong adu Rita na uba matamda Rita na mahaki hui adu Tinja na pamnabagi damakta pirami adubu hui aduna ikhang khangokdana Tinja gi makhut aduda sigla ami masi uba matamda Rita adudi angakpa maphawrami aramdi Rita gi hui asina ngasi phawbada kanamta da chiglaktribani numit asigi numidangda Tinja gi mama aduna Tinja gi mokpa adubu tumannabagi damakta nauksum isai sakpirami adubu Tinja gi mokpa aduna mamada isai adu khara kana saklau haina hairami matang asida Tinja adusu maki mokpa gi manakta laktuna Tinja amadi mahaki mamaga loinana mahaki mokwa adubu sumnabagi damakta Tinja amadi mahaki mamaga loinana isai adu sakminarami aihak leiraba matungdadi Tinja amadi Tinja gi mama makhoi anisu makhoi gi roomda tumba changnakhirami matang asida Tinja gi mama adudi phamungda phamduna mahakna namkhiba video amabu yengduna leirami video asida aikhoina khangi madudi Tinja gi family asi happy family amane haibani mathangi numita Tinja na mamada asumna hairami ima aikhoigi yumlonabada leiba Rita aduna makhoida ngasidi sanasi lao haina hairai madu mahak chu chatluge haina hairami matang asida Tinja gi mama aduna asumna oina haira ami Rita gi mayumda sanaba chattoigi mohut nahak gymnastic ki oina practice tawduna leyu haina hairami Tinja gi mama na asumna hairibagi maramdi makhoigi gymnastic ki competition ama lei hairiba competition asida machanupi Tinja asina first tahaningbagini Numidangi matamda Tinja na phamungda tumduna leiringai tanja asida mahakna thongnawromdagi karigumba makhon ama tara ami tara iba makhon asi makhoina film horokpa matamda hatkiba kwak adugi makhon aduga chap manarami madudagi Tinja na tara iba khonjen adugi maikaida haibadi kwak adubu langthoamba dustbin adugi maikaida la ami
ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯗꯨꯗꯤ ꯗꯁꯕꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯤꯟꯖꯥꯅ ꯇꯥꯔꯛꯏꯕ ꯁꯥꯎꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯖꯪꯒꯜꯂꯣꯝꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯇꯤꯟꯖꯥꯅ ꯑꯁꯨꯝ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯥꯍꯦꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯗꯨꯅ ꯂꯩꯕ ꯑꯗꯨ ꯇꯤꯟꯖꯥꯅ ꯎꯕ ꯃꯇꯝꯗ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯇꯤꯟꯖꯥꯅ ꯀꯟꯕꯗꯤ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯤꯟꯖꯥꯅ ꯀ꯭ꯋꯥꯛ ꯑꯗꯨ ꯀꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯤꯟꯖꯥꯅ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯡ ꯑꯃ ꯂꯧꯈꯠꯇꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯅꯨꯡ ꯑꯗꯨꯅ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯀꯣꯟ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯆꯦꯛ ꯃꯔꯨꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯇꯤꯟꯖꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯟꯖꯥꯅ ꯎꯆꯦꯛ ꯃꯔꯨꯝ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯆꯦꯛ ꯃꯔꯨꯝ ꯑꯗꯨꯕꯨ ꯇꯦꯗꯤ ꯕꯤꯌꯥꯔ ꯑꯃꯅ ꯅꯟꯁꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯤꯟꯖꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯇꯝꯐꯝ ꯑꯗꯨꯗ ꯖꯤꯝꯅꯥꯁꯇꯤꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯖꯤꯝꯅꯥꯁꯇꯤꯛ ꯑꯗꯨ ꯐꯖꯅ ꯁꯥꯟꯅꯕ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯕꯨ ꯖꯤꯝꯅꯥꯁꯇꯤꯛ ꯇꯝꯕꯤꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨ ꯇꯤꯟꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, "ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯕꯨ ꯀꯥꯕ ꯄꯥꯝꯂꯕꯗꯤ ꯖꯤꯝꯅꯥꯁꯇꯤꯛ ꯑꯁꯤ ꯐꯖꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯐꯖꯅ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯇꯤꯟꯖꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯇꯤꯟꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯍꯥꯏꯕꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯟꯖꯥꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯤꯟꯖꯥꯅ ꯁꯥꯟꯅꯕ ꯑꯗꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯇꯤꯟꯖꯥꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯟꯖꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯍꯥꯛꯅ ꯊꯝꯃꯝꯕ ꯖꯦꯔꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯊꯝꯃꯝꯕ ꯖꯦꯔꯨꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯖꯦꯔꯨꯝꯒꯤ ꯁꯥꯏꯖ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2 ꯊꯣꯛꯅ ꯆꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯔꯨꯝ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯖꯦꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯍꯨꯟ ꯍꯨꯟꯕꯒꯤ ꯃꯈꯣꯟ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯇꯤꯟꯖꯥꯅ ꯃꯍꯥꯛꯀꯤ ꯕꯕꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯃꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯑꯃ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯇꯤꯟꯖꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯖꯗꯨꯅ ꯃꯃꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯖꯟꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯟꯕ ꯑꯗꯨ꯫ ꯃꯔꯝ ꯑꯁꯤꯅ ꯇꯤꯟꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯇꯝꯊꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯟꯖꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯤꯟꯖꯥꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯁꯦꯃꯤꯅꯥꯔꯒꯤ ꯕ꯭ꯂꯣꯛ ꯑꯗꯨ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯟꯖꯥꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯊꯝꯕ ꯖꯦꯔꯨꯝ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯆꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯤꯟꯖꯥꯅ ꯖꯦꯔꯨꯝ ꯑꯗꯨ ꯇꯦꯗꯤ ꯕꯤꯌꯥꯔ ꯑꯁꯥꯕ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯂꯦꯡꯈꯥꯏꯔꯒ ꯇꯦꯗꯤ ꯕꯤꯌꯥꯔ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯖꯦꯔꯨꯝ ꯑꯗꯨ ꯀꯅꯥꯝꯇꯅ ꯈꯪꯗꯅꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯤꯟꯖꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯖꯤꯝꯅꯥꯁꯇꯤꯛ ꯁꯥꯟꯅꯕ ꯑꯗꯨꯗ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯗꯤ ꯖꯤꯝꯅꯥꯁꯇꯤꯛ ꯑꯗꯨ ꯐꯖꯅ ꯁꯥꯟꯅꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯔꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯖꯤꯝꯅꯥꯁꯇꯤꯛ ꯑꯗꯨ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯅꯧꯕ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯔꯤꯇꯥꯅ ꯖꯤꯝꯅꯥꯁꯇꯤꯛ ꯑꯗꯨ ꯐꯖꯅ ꯁꯥꯟꯅꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯤꯟꯖꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯔꯤꯇꯥꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯐꯖꯅ ꯁꯥꯟꯅꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯤꯟꯖꯥꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯕꯁ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯊꯣꯔꯛꯈꯤꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯇꯤꯟꯖꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯤꯟꯖꯥ ꯑꯁꯤꯕꯨ ꯖꯤꯝꯅꯥꯁꯇꯤꯛ ꯑꯗꯨ ꯐꯖꯅ ꯍꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯃꯇꯝ ꯊꯥꯗꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥ ꯑꯗꯨ ꯐꯖꯅ ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯗꯨ ꯍꯩꯇ꯭ꯔꯤ ꯐꯥꯎꯕ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯤꯟꯖꯥꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯖꯦꯔꯨꯝ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨ ꯃꯩ ꯑꯃ ꯊꯥꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯇꯤꯟꯖꯥ ꯑꯃꯗꯤ ꯇꯤꯟꯖꯥꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯇꯤꯟꯖꯥꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯗꯨꯗꯤ ꯇꯤꯟꯖꯥꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯟꯖꯥꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯖꯦꯔꯨꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯔꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯟꯖꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯖꯦꯔꯨꯝ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯀꯞꯄ ꯃꯇꯝꯗ ꯖꯦꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯤ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯦꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯖꯦꯔꯨꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯖꯦꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯄꯥꯝꯂꯦ ꯍꯥꯏꯕꯅꯤ꯫
ꯃꯗꯨꯗꯒꯤ ꯖꯦꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯃꯀꯨ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯖꯦꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀ꯭ꯔꯦꯆꯔ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨ ꯇꯤꯟꯖꯥꯅ ꯎꯕ ꯃꯇꯝꯗ ꯇꯤꯟꯖꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯕꯗꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯦꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃ ꯊꯣꯔꯛꯑꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨ ꯇꯤꯟꯖꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯤꯟꯖꯥ ꯑꯗꯨꯗꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯤꯟꯖꯥꯅ ꯆꯥꯎꯔꯕ ꯖꯦꯔꯨꯝ ꯑꯗꯨꯒꯤ ꯃꯀꯨ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯟꯖꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯃ ꯆꯪꯉꯝꯃꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯤꯟꯖꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨ ꯇꯤꯟꯖꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯟꯖꯥꯅ ꯎꯆꯦꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯗꯤ ꯇꯤꯟꯖꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯤꯟꯖꯥꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯖꯨꯗꯨꯅ ꯂꯩꯔꯤꯕ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯟꯖꯥꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯃꯥꯏꯗꯁꯨ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯟꯖꯥꯅ ꯎꯆꯦꯛ ꯑꯗꯨꯕꯨꯁꯨ ꯏꯔꯨꯖꯊꯣꯛꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯥꯏꯗꯒꯤ ꯇꯤꯟꯖꯥꯅ ꯎꯆꯦꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯤꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯤꯟꯖꯥ ꯑꯃꯗꯤ ꯎꯆꯦꯛ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯕꯥꯊꯇꯕ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯤꯟꯖꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯟꯖꯥꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯆꯪꯉꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯀꯅꯥꯝꯇꯅ ꯎꯍꯟꯕ ꯑꯗꯨ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯎꯆꯦꯛ ꯑꯗꯨꯅ ꯇꯤꯟꯖꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯟꯖꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯇꯨꯝꯗꯕꯤꯗ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯤꯟꯖꯥꯅ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯟꯖꯥ ꯑꯃꯗꯤ ꯎꯆꯦꯛ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯇꯤꯟꯖꯥꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯔꯤꯇꯥꯒꯤ ꯍꯨꯏ ꯑꯗꯨꯅ ꯇꯤꯟꯖꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯎꯆꯦꯛ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯔꯤꯇꯥꯒꯤ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯗꯨ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯤꯟꯖꯥꯅ ꯍꯤꯞꯄꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯇꯤꯟꯖꯥꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯑꯗꯨꯗ ꯇꯤꯟꯖꯥ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯟꯖꯥꯒꯤ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯁꯤꯕ ꯍꯨꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯇꯤꯟꯖꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯇꯤꯟꯖꯥꯅ ꯑꯁꯤꯕ ꯍꯨꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯟꯖꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯃꯆꯦꯅ ꯍꯨꯏ ꯑꯗꯨ ꯐꯨꯝꯂꯤꯕ ꯑꯗꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯟꯖꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯃꯆꯦꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯤꯟꯖꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯖꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯦꯒꯤ ꯔꯨꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯇꯤꯟꯖꯥꯒꯤ ꯃꯄꯥꯅ ꯆꯤꯡꯅꯔꯤꯕ ꯑꯃꯗꯤ ꯎꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯄꯥꯗ ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯤꯟꯖꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯀꯔꯤꯝꯇ ꯇꯧꯗꯕꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯆꯦꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯇꯝꯁꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯤꯟꯖꯥ ꯑꯗꯨ ꯁꯥ ꯉꯥꯅ ꯆꯥꯅꯕ ꯃꯆꯤꯟꯖꯥꯛ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯟꯖꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅ ꯆꯥꯅꯕ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯤꯇꯥ ꯑꯗꯨꯁꯨ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯇꯥꯅ ꯇꯤꯟꯖꯥꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯅꯍꯥꯛꯅ ꯁꯥ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯂꯩꯔꯤꯕ ꯑꯗꯨ ꯅꯍꯥꯛꯀꯤꯁꯨ ꯁꯥ ꯉꯥ ꯂꯩꯔꯕꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯟꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯁꯥ ꯉꯥ ꯎꯆꯦꯛꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯂꯩꯔꯛꯑꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯃꯆꯤꯟꯖꯥꯛ ꯑꯁꯤ ꯂꯩꯗꯨꯅ ꯊꯝꯃꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯟꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯇꯤꯟꯖꯥꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯔꯤꯇꯥꯒꯤ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯔꯤꯇꯥꯒꯤ ꯍꯨꯏ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯤꯟꯖꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯛꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯁꯇꯔ ꯀꯌꯥ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯇꯥꯅꯁꯨ ꯇꯤꯟꯖꯥ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯇꯥꯗ ꯆꯦ ꯑꯗꯨꯁꯨ ꯄꯤꯔꯒ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯕꯨ ꯊꯤꯕ ꯃꯇꯝꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯤꯟꯖꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯇꯤꯟꯖꯥꯒꯤꯗꯃꯛꯇ ꯍꯤꯌꯥꯔ ꯕ꯭ꯔꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯖꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯁꯤꯕꯨ ꯑꯗꯨꯝ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯉꯁꯥꯏ ꯇꯤꯟꯖꯥꯅ ꯄꯣꯔꯛꯈꯤꯕ ꯔꯤꯇꯥꯒꯤ ꯍꯨꯏ ꯃꯥꯡꯕꯒꯤ ꯄꯣꯁꯇꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯎꯈꯤꯔꯝꯃꯤ꯫
Maram asidigi Tinjagi mapa aduna machena ngasai phumjankiba mafam aduda chatlaga asiba hui adubu yum manungda pusanduna changami aduga Tinjagi mapa aduna mahaki mama mapa aduda asumna hairami hui asi aikhogi isena hatpani aduga aikhogi yumgi hingonda phumjanduna thammibani haina hairami adubu Tinjagi mama mapa adudi mahaki machanupa aduna hairiba adudi amta thajaramde aduga Tinjagi mama aduna machanupa aduda asumna hairami ichanupa nahakna atumba oitaba singadu haiduna leiraganu yamna thuna hui asi puthoko haina hairami masi taba matamda Tinjagi mapa aduna sauningbadagi mache Tinja adubu inthuramlaga mahak changkhirami ngahak leiraba matungdadi Tinjagi mapa aduna mahaki machegi roomgi manakta lakpa matamda machegi room aduda karigumba mami ama tarami madudagi Tinjagi mapa aduna mamaida chegi marks ama opsanduna machegi room aduda changtuna karino manungda leiribase haiduna check tawrami hairiba matam asidadi uchek adu Tinjagi phamu makhada lotuna leiribani maram asidagi Tinjagi mapa aduna machegi phamu makhaduda chepthaduna kari lege haiduna yenga ami matang asida Tinjagi mapa aduna kang makhaduda karinoma leibadu uba matamda mahaksu pakhatuna maninglomda hantora ami asumna tawringai matam asida Tinjagi hakchang adusu mama mapagi mamangda kainoma tawra ami asumna tawba asi uba matamda Tinjagi mama mapa aduna asanupi adubu phanabagidamaktha yengselami ngahak leiraba matungdadi Tinjadu karisu tawra amde madudigi Tinjadusu satlauna hogatuna mahaki romaduda chensela ami aduga mahaki usek adubu leibara haiduna mahakna koyeng yengjerami hairiba tanja asida Tinjagi matungda mahaki mama adusu inarami hairiba matam asidadi Tinjagi phamu makhada lehobo usek adu haujikti leiramde tanja asida Tinjagi room aduda yamna hainadaba manam nama ami madudigi Tinjagi mama aduna manam adu laiba maike aduda changduna yengoba matamdadi Tinjagi mama adu khangprek khangami masi uba matamda Tinjana khalami madudi mahaki mama aduna usek adu ukhraba yala haina dubu hairiba matam asidadi upu manung aduda usek adu leiramde usek adudi yum adugi mathak thangba yagada naptuna lotlaga leirami Tinjagi mamana khanglibagi maramdi Tinjagi upu manungda yauriba mahaki dress sing adu loina sagairamba amadi loina sakhairambagi orami ngahak leiraba matungdadi Tinjagi usek adu mabuk lamakpana maram oiraga Tinjana mahaki machinjak adu thakpirami tanja asida usek adusu tuminna phamduna leirami maramdi haujik Tinja ase saure haiba adu khangami atang asida Tinjana su khangami madudi mahaki usek adugi masa amadi matu sing adusu chaukhale haiba si aduga matam asida Tinjana mahaki usek adugi maming adu Eli haina kawirami nongmadi Tinjagi usek aduna Tinjagi upudagi Tinjagi dress adu lokthoga setlaga Tinjagi room adudagi thora ami hairiba matam asida Tinjagi mapwanupa aduna arapadagi usek adubu urami adubu hairiba matam asidadi Tinjagi mapwanupa aduna mahakna uriba si mahaki mache Tinja aduni haina khankhirami adubu Tinjagi mapwa adunadi machegi mong matawdu uba matamda kibadagi mahaki room aduda chenchankirami masigi matungda Eli hairiba usek adusu Tinjagi mamana tumduna leiriba phamung aduda laami aduga usek aduna tumduna leiriba Tinjagi mamagi makhut aduda pairami ngahak leiraba matungdadi Tinjagi mama adu makeup thora ami hairiba matam asidadi mahaki room asida kananoma changame haiba asidi mahakti khangba nate adubu mahaki makhut aduda yamna hainadaba manang lawba mahi khara naptuna leiramba adu Tinjagi mamana urami adudigi Tinjagi mama adusu masada akiba magaloinana thanga mapaiduna mahaki room adugi akoibada kana leige haiduna yengba horami matang asida Tinjagi usek Eli adubu aikhoidu uhalai aduga Tinjagi mamagi matung aduda sangsalakpa adusu aikhoidu uhalai Tinjagi mama aduna mamai leithoktuna yenguba matamdadi mahaki machanupa aduna chensalakuna mangonda konsalakpa oirami aduga mahaki machanupa aduna yamna kina mamada sumna hairami ima aikhoigi se Tinja asi but ama olabani haina hairami mama aduna asomna machanupa aduda haibirami madu nangi wakhanda khanjanba oingani karisu hena khanjalunu haina hairami mathangi sinda Tinjana mahaki usek Eli adugi napa aduda lei ama thetpiba adu aikhoidu uhalai aduga Tinjana Elida mahak yamna phajai haina so haibirami mathangi sinda Tinja hoigi gymnastic sanabangi practice room aduda aikhoidu uhalai hairiba matam asida Rita hairiba satri aduna gymnastic adu phajana practice tawduna leibadu uba matamda Tinjagi mama adudi wakhan nungairamde karigi asumna wakhan nungai tribunal haibigi maramdi Rita ga mahaki machanupi Tinjaga yengna rupa matamdadi Rita adudi excellent oibagini masigi matungda Rita amadi Tinja makhoi ani pari sanaduna leirami tanja asida Tinjagi mama adu satlauna sengselakuna machanupi Tinja aduda nahakna wari sanaduna leiribadu karigino nahaki gymnastic adu phajana practice tawruso haina hairami mamagi asigumlaba mawng matawsi ubba matamda Rita adusu kainoma khalami matam asida Tinjagi mama aduna
machanupi Tinja asibu practice phajana tawhallaga competition adubu mai pakpa adu pamlibani somda topa silamadana Tinja gi room adubu ekhoidu halai matam masida Tinja gi upugi thong adu lenga ami masina takning libiti Tinja na thong lonjanduna thamamliba eli haribu uchek adu upu manungdagi thorake tawribani hang eraba matungdadi makhogi gymnastic ki practice adu chu loirami aduga Rita adusu mahake mayumda makhongna hala ami mahakna lambida sum lakpa matamda mahake masada karigumba hainadaba amadi phawromi somdasu Tinja adu mamana mayumda car da haptuna pora ami adubu car manungda Tinja adusu mahake haksang adu kainoma tawra ami aduga mamada khara thuna yumda chatlasi haiduna hairami somda nakan amaromdasu Rita hairiba nupi adu mo ulai Rita gi masadasu mahaktu akiba khara phawrakpadigi mahak mayumda hobe la ami mahakna somna ngaihak la aba matungda mahak tuminna wakhan leitana leptuna lerami hairiba tanja asida Rita gi matungdagi eli hairiba uchek adu miyoibagi masak mana leptuna lerami masi uba matamda Rita adu yamna pakhana kanna lauro ami somdana kar manungda Tinja gi haksang adusu kainoma tawra ami Tinja gi mamanasu machanupi adubu karisu tawroi haiduna themjanbirami Tinja na mayumda yoroba kandadadi mahakse wakhan mayam ama khanjanduna leirami Tinja gi mamanasu Tinja da nahakse pangkhanda khanjale maduna maram oiraga nahak depression narakpa yai haina suairami aduga mamana Tinja da asumna haibirami nahakse pungning leitana leitre maram masina nahak numit kharanidi yumda phajana pothaduna leiro mathangi ayukta makhogi breakfast saringai matam aduda Tinja gi mamana asumna hairami aina nahakpu nahaki kakagi manakta thinbirage nahaki kakana su nahakpu yamna luna khanjaribani asigi matungda Tinja gi mama aduna Tinja adubu mahaki angkan tero gi mayumda tilakpa adu aikhoidu halai matang asida ikoina karigumba amasu khangba ngami madudi tero gi nupi adu mahaki ahanba macha adu pokpa matamda leikiramde numit asigi numidangda Tinja adudi tumdabida leirami karigino haibigi maramdi terogi macha aduna kappagi makhona du taba matamda mahak tumba yaramde matang asida Tinja na su khangami madudi eli hairiba uchek adu yum masida lae haiba si aduga Tinja na eli hairiba uchek adu laaba matungda makhoi ani tuminarami mathangi numita Tinja gi mamana makhoina breakfast sadingai gi mamangda mahana photo kharabu namami adubu matam asidadi tero hairiba nupa asina makhoi yumgi maramda karigumba post amata su tohaningamde Tinja gi mamana su asumna haira ami nahak aduda ka hena khanjanganu photo sing asi aina kaidunungda social media da thagaloi haina hairami aduga Tinja gi mama aduna mahaki mopanupa tero gi macha aduda kari no khara pijerami anja asimaktada Tinja su chana bakhara chaduna lerami adubu mahakna chariba adu mahaki makhutta khara tara ami asi uba matamda Tinja gi kaka aduna araba adudi khullaga saroranu langthokro haina hairami anja asida Tinja gi mamada call ama lakpa du aikhoidu uhalai hariba matam asida Tinja gi mama asida Rita gi wa matam ibani madudagi Tinja gi mama aduna machanupi Tinja adubu hospital da puduna laami karigino haibagi maramti Rita adu yamna thina soktuna leire haibagini Tinja na Rita gi manakta changduna yengoba matamdadi Rita adu yamna thina soktuna leirami matang asida Tinja na Rita gi manakta changchanduna Rita gi makhut adu paige torokpa matam adudadi Rita adu khangogdana makeup thoroktuna Tinja gi makhut aduda pairaga yamna kana lauro ami Rita gi asigumlaba mawang asi uba matamda Tinja adu yamna kina mayumda chenkirami Tinja na mayumda yero abakandada mahaki eli hairiba uchek aduda yamna thina ngangami nahana kari gedamak asumna tawribano haina aduga Tinja na yamna sauna eli gi mamaya aduda khupakna thaningami adum oinamak mahakna eli gi mamaya aduda di khupakna tharamde madugi mohotta Tinja adu mahaki mamaya aduda khupakna oina thajanjarami asumna tawba asida eli hairiba uchek aduda su chaina phawromi matang asida ikoina khangi madudi eli natraga Tinja makhoi anigi hakchangda sokpa matamda makhoi ani makta loina chaina phawoi haibani adudigi elina Tinja adubu mathwai nungaina ba haiduna konsanbirami mathangi senda aikhoina ui madudi eli hairiba uchek adu haujikti Tinja gi masak aduga chap manara ami masigi matungda aikhoina amu ui madudi tero amade Tinja makhoi ani pulap leminaba adu hairiba matam asida terona makhoigi karigumba kharabu semjin sajanduna leirami matang asida Tinja na mahaki angkan teroda mahaki gymnastic ke maramda wari kaya susara ami duga mahakna mahaki angkal aduda mahakna gymnastic adu sanaba matamda phajana sanaba ngamde haina swairami masida terona asumna haibirami nahakpu gymnastic sanaba si yamna pambrane masida Tinja na su hoi angkan pami haina hairami terona mo hairami madudi yamna phaba masana amani ne nahakna pungning changna sanau aduga mai paknaba tau haina haibirami aduga Tinja na mahaki angkan terogi mamangda mahaki gymnastic ki show kharabu ulami hairiba tanja asida yumgi mathak thangba jagadagi eligi makhon adu
Tinjana tara'ami madudagi Eligi manakta Tinja adu sat launa sattuna Eli aduda machinjak pijarami Anja asimaktada Tero adusu Tinjagi matungda inaduna laklibani aduga Terona Tinjagi room aduda changke toromi hairiba matam asidadi Tinjana mahaki Uncle Tero adubu changtanaba haiduna thong adu lok tawge toromi adum oinamak Uncle Tero aduna thong adu hangtoktuna changpa matamdadi Elina leiramiba mawng adu uba matamda Uncle Tero adu yamna pakhatlami hairiba matam asidadi Uncle Tero aduna Eli asi Tinjana haina khanduna leiribani aduga Elina sanga gi mawngda sa thaktuna leiramba adu uba matamda Uncle Tero adu yamna nungairamde madudagi Terona Tinjagi asigumlaba mawong mataw asi mahaki mamada tamlage haina khalami asumna khanduna leiringai tanja asida Eli aduna Tero adubu attack tawge haiduna chenchalla ami asumna torokpa asina maram oiraga thongjen mapanda lotuna leiriba Tinja aduna mahaki Uncle Tero adubu soktanabane haiduna thong adu lonjalla ami adubu ikhang khangokdana thong adu lonjalakpana maram oiraga Terogi makhut adu thong aduna chapami adubu Tinjana yamna kana honaduna mahaki Uncle Tero adubudi kanbirami aduga Terogi makhut chappa adusu lauthoami masigi matungda Tero adu room amada laktuna mahaki asokpa makhut adu bandage yetuna leirami anja asida Tinjasu mahaki potse adu bag amada haptuna Terogi matungda laami karigino haibigi maramdi Tinja adu Terogi memasdigi chatpa pambagini aduga Tinjana mahaki Uncle Tero aduda mahak mafam masi thadoktuna chatlage haina hairami masida Terona Tinja adu chatkiba yaroi haina hairami Tinjana su Teroda mahakna soikiba sing adu ngakpiu haina haijarami adubu Terona di Tinjada asomna hairami nahaki adugumba behavior sing adu aina nangi namada soidana maki haigani haina hairami asida Tinjana mahaki Uncle Tero aduda Uncle aigi asigumba secret oiba wari asidi imada haidokpiganu haiduna mahakna phajana haijarami Terona mu hairami nahakna adumna tawba tarabadi competition aduda nahakna mataw kramna mic pakadoribano wahi asi hairaga Terona Tinja adubu nungsina konjanbirami hairiba tanja asida Tinjagi mama adusu laami Tinjagi mamana lakliba sisu Tinja asibu competition adu punabagidamakta laklibani akoina competition adu chatringagi mamangda Tinja adu rehearsal kharasu tawrami masigi matungda makhoi competition adu chatnabagidamakta sem sarami hairiba matam asida Tinjana Terogi macha adusu competition aduda puduna chatpa adu pamlami karigino haibigi maramdi mahakna yum matha aduda yankhaluba matamda thongnaw mapa aduda Elina leptuna leiba adu Tinjana urami aduga Elina Terogi macha asibu hatpi khini haina Tinjana khanbagi oirami makhoina competition adu lakpa matamdadi Terogi macha adu pora amde Tinjana mahaki competition adu perform tawba matamda ajana tawba ngamlamde aramdi yumda lehoriba Terogi macha adugi khanbagini somda topa silamadana Terogi yumadu ulai atamasida Elina Terogi machana leiriba ka aduda changpadu aikhoida uhalai Elina changpa matamda mahaki makhutasu singjanga mapaiduna changa ami somdana Tinjana mahaki competition aduda gymnastic performance adu utpa matamda mahakna soibadigi makhada tarakpadigi mahaki makhut adu soomi asumna somda Tinjagi makhut adu sokpa aduna maram oiraga madugi chaina khona adusu Elida su chapmanana phangami maram masina Elina paiduna lakpa singjang adu leimaida thadara ami matang asida Tero adusu masagi manakta changa ami duga matam asida Terona su Elina toromiba mawng mataw adu loina urami aduga makhada singjanga mata aduna leiramba adusu Terona urami Elisu Terobu uba matamda room adudagi chenkhirami matang asida Tero adu yamna pakhatlami maramdi Elina mahaki macha asibu hatoige torome haiduna hauji phawbada Terona Eli asi Tinjana haiduna khanduna adum leiribani somda topa sinamadana Tinja amadi Tinjagi mama makhoi ani competition adu loiduna Terogi mema aduda amu halaami matam masida Tinjagi mama adudi mathwai yamna nungairamde maramdi mahaki machanupi Tinja aduna competition aduda mai paktabagini Tinja amadi Tinjagi mama makhoi anina Terogi memda changpa matamda Erona Tinjada nganga ami aduga Terona Tinjagi mama aduda asumna hairami nahaki nacha asi Norman oide nahaki nacha asi Norman hana ohenba tamkho haina haira ami nahaki nacha nupi asina aigi pikliba angang adubu atke haiduna toromebani Tinjagi mamana muhaira ami mataw kramna aigi chanupi Tinjana haki nacha adubu hatkadoribano Tinjadi ayhaka competition chamina rurebani aduga competition mafam aduda ibani lengdana leiribani aduga mataw kramna nahaki yum masida Tinjana laaga haki nacha adubu hatkadoribano adubu Terodi Tinjagi mamana hairiba adu amata thajadabida ahaki nachanupi asina aigi cha adubu hanabagidamakta honaramlibani haiduna adum tawduna leirami sigumlaba Terogi wahi asi tapa matamda Tinjagi mama adu yamna sauningna gari manung aduda kakhala ami
Madudagi Tinjagi mamadu wakan yamna nungaimandabadagi mahaki mako adu garigi staring aduda mathanta jaisanjarami. Asumna tawba sina maram oraga Tinjagi mamagi mamai adu I thoraami. Tinjagi mamana Tinjada asumna hairami aigi punsida asumna thokpa si yamna nungaite. Tinjagi mapa adusu mahaki nupi amadi macha nupina halakpa adu uba matamda yamna haraujarami. Masi matungda Tinja adusu mahaki roomda changaami. Matang asida Eli adusu thongnau roomda leptuna leiba adu Tinjana urami. Matam asida Tinjana Eli adubu mahaki room manungda changanba adu pamamde. Karigino haibagi maramdi hojik thoiba thokdok mayam asi Elina maram oiraga loina thoalibani haiduna. Maram asina Tinjana Eli adubu yum adugi thongnau-dagi makhada inthakirami. Matang asida yum adugi mapanda Tinjagi mapa aduna Elina makhada tarakpa adu urami. Adubu Tinjagi mapanadi masanupi Tinja asina yum asi thadoktuna chatkidoigi tawribani haiduna khalami. Somda topa silamada Tinjagi mama adu ulai. Hairiba matam asida Tinjagi mama aduna video ama upload tawduna leirami. Atang asida Tinja adusu mahaki mamagi manakta laami. Masida Tinjagi mama aduna Tinjada nahaki nasado manam yamna namthire haina hairaami. Maram asina Tinja adu bathroom da changduna iru chathoktuna leirami. Somdana Eli adu Tinjagi room aduda amuk changaami. Aduga Eli aduna pi yaliba upudugi manungda tumina masado tasallaga changduna phammaga leirami. Matang asida Tinjagi baba adusu Tinjagi room da changaami. Matam asida Elina samathanta tumina phamduna leiba adu Tinjagi mapanasu urami. Machana adumna nungaitana leiba adu uba matamda Tinjagi baba adu tumina thokirami. Tanja asida Tinjagi mama adusu Tinjagi room aduda changtuna Elida mahakna sumna hairami. I hojik video gi blog khara namgaduribani nahaksu yauru lauthoro o haiduna hairami. Aduga Tinjagi mama aduna Eli adubu ajana phamanduna mahake masam adubu hatpirami. Matam asida mahake masam adu atpa matamda yamna palami. Aduga samset aduda sam khara su napaami. Asumna Eligi masam khara phokhiba aduna maram oiraga Elina Tinjagi mama aduda attack tawge tawraami. Tanja asida Tinja chu mamagi manakta matam chana laktuna Elidagi kanbirami. Hojikti Tinjagi mamana Eli amadi Tinja makhoi ani adu leptuna leiba adu uba matamda mahak ingak ngakcharami. Aibadi Tinja amadi Eli makhoi ani masak chap manaduna leiramba adudani. Adubu matam asida Eli aduna Tinjagi mama adubu attack tawdoigi adum tawduna leirami. Matam asida Tinjana Elina tawriba sing adu khamami. Aduga Tinjana mahaki mama aduda haukraba wari sing adu loina leiraami. Aduga Tinjana jerum mama phangkhiba adugi maramdasu lirami. Tinjana amuk mahaki mama da hairami ahakna jerum adu phanglakraba matungdagidi hojik thoiba thokdok mayam asi loina oiraklibani haina Tinjana mama da thamoi sengna tamlami. Masi tapa matamda Tinjagi mama aduna masanupi Tinja adubu yamna nungsina konjanbirami. Aduga Tinjagi mamana Tinjada karisu khalunse karisu tawroi haina haibirami. Makhoi anina sumna wari sanaduna leiringai tanja asidadi Eli adu mafam asidagi chenkrabani. Masigi matungda Tinja amadi Tinjagi mama makhoi anina makuta thang paiduna Eli adubu hanabagi damakta Tinjagi room aduda laami. Akhoina sum changapa matamda Elina ngangduna leibagi makhon adu taraami. Matang asida Tinjagi baba amadi mahaki mopa makhoi ani adusu makhoigi manakta laami. Aduga Tinjagi mama aduna mahaki nupa aduda makhoi sing adu room asida changtanaba haiduna hairami. Aduga mahaki nupada asumnasu wari lirami. Aikhoigi yum asida nupi ama lei hairibu nupi asi aikhoigi sanupi Tinjaga masak chap manai. Maram asina nakhoi ani manungda changkanu mafam asida leiramu haina hairaami. Matam asida Tinjagi mokpa aduna ainasu mamangi matamda mahaktu ukhrabani madu aigi mangda uba nate. Sumna wari sing adu sanaba loiraba matungda Tinjagi mama amadi Tinja makhoi ani makuta thang paiduna Tinjagi room aduda Eli adubu hanabagi damakta changaami. Aduga makhoi anina room aduda Eli adubu thiba horaami. Tinjagi mamana upudu hangthoktuna Eli adubu leibara haiduna engami. Adubu ikhang khangokdana nakan amaromdagi Eli aduna chongthoraktuna Tinjagi mama aduda attack tawraami. Maram asina Tinjagi mama adu laimaida tarami. Hairiba matam asida mahake mukutta pairamba thang aduchu laimaida takhirami. Elina su Tinjagi mama aduda yamna kana attack tawduna leiribani. Tinjagi mama aduna su tariba thang adu kunkatlaga Eligi makhong aduda thilaami. Asumna Eligi makhong aduda thangna thinba aduna maram oraga Tinjagi masada su chaina adu phawrami. Madudigi Tinjagi mama aduna satlauna hongalaktuna Eli adubu halage haiduna tawrami. Matam asida Tinjagi masada su akiba kya phawjarami. Aduga mahaki mamana Elibu hatke tawriba adusu hala ningamde. Tinjagi mamana pairiba thang aduna Eli adubu halaga haiduna thilakpa matamdadi Tinja aduna ikhang khangokdana Eligi mamangda chenselakuna lepsallami. Maram masina Tinjagi mamana thilaiba thang adu Elida thindabida Tinjagi masada oina thinkirami.
Masi uba matamda Tinjagi mama adudi pakhatpa ama phawrami aduga mahak masa mathanta asumna kaptuna haijarami aina aigi ichabu halaba matang asida Tinja adusu makhada tuthara ami mahakna tutharakpa matamda mahakki hakchangdagi tarakpa ising adu Elina loina thakchalami tanja asimaktada Tinjagi mapa amadi Tinjagi mawpa makhoi ani adusu room masida changa ami matam asidadi mahakki machanupi Tinja adu siduna leirami masigi matungda aikhoida hujik Elina lekphalakpa adu aikhoida uhalai matam asidadi Eli adusu Tinjaga masak chap manakhirami aduga mahakki mamai mamitta sokhiba sing adusu masa mathanta loina phakirami matang asida aikhoina khangi madudi Tinjana sikraba matungda Tinjaga masak chap manaba ama amuk lehore haibani thomdana kan amaromdana Tinjagi mama aduna macha adu sikhibagi damakta yamna kanna kaptuna leirami asumna matang aswaida nungairaba hatching hairiba movie asi loisankirami karigumba ngasigi aigi explanation asida soikiba lankhiba yaurabasu mayamna ngakpiu ngasigidi matang aswaida kainarasi